ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕꯤꯔꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯅ ꯂꯥꯏꯛ ꯐꯣꯂꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯊꯥꯅꯤꯜ ꯋꯥꯏꯅꯁꯗꯦ ꯗꯦꯠ 29 ꯖꯨꯂꯥꯏꯗ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯃꯊꯪꯒꯤ ꯑꯥꯒꯁꯠꯀꯤ ꯊꯥꯅꯤꯜ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦꯀꯣ ꯂꯥꯏꯛ ꯐꯣꯂꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯊꯥꯅ ꯅꯤꯜꯅ ꯉꯥꯜꯂꯦ ꯍꯥꯏꯕꯒꯤ ꯊꯥꯅꯤꯜ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯄꯥꯝꯖꯕꯈꯩꯗꯣ ꯅꯨꯡꯗꯥꯡꯒꯤ ꯊꯥꯅ ꯅꯤꯜꯅ ꯉꯥꯟꯕ ꯃꯇꯝꯗ ꯏꯁꯩ ꯐꯖꯕ ꯑꯃ ꯊꯥꯔꯒ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯩꯅ ꯄꯥꯝꯕꯈꯩꯗꯣ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯕꯨ ꯃꯄꯨ ꯍꯥꯏꯔꯒ ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯦ ꯑꯩ ꯗꯥꯎ ꯌꯥꯔꯦ ꯍꯛꯆꯥꯡ ꯐꯔꯦ ꯅꯥꯕ ꯐꯔꯦ ꯍꯥꯏꯔꯒ ꯆꯦ ꯑꯃꯗ ꯏꯖꯔꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒꯀꯣ ꯑꯩꯗꯣꯝꯗ ꯊꯨꯞꯄꯤꯔꯣ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯕꯨ ꯃꯄꯨ ꯑꯃ ꯈꯥꯏꯕ ꯈꯣꯏꯕꯨꯝ ꯂꯥꯏ ꯂꯧꯁꯟꯕꯤꯔꯣ ꯍꯥꯏꯅ ꯃꯩ ꯊꯥꯗꯣꯛꯑꯒꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯐꯨꯂꯣꯅ ꯀꯥꯝꯊꯣꯛꯈꯤꯕꯀꯣ ꯁꯤꯁꯤꯃ ꯇꯧꯖꯕ ꯌꯥꯏ ꯐꯨꯂꯣꯅ ꯀꯥꯝꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯎꯆꯥꯟꯁꯤꯃ ꯑꯩꯈꯣꯏꯒꯤ ꯎꯆꯥꯟꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯅꯃꯝꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯂꯩꯇ꯭ꯔꯒꯅ ꯗꯨꯛꯄꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯆꯨꯖꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯣꯏꯅꯃꯛ ꯆꯥꯝꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯀꯣꯛꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯃꯝꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯃꯦꯟꯁꯤꯗ ꯌꯥꯝ ꯀꯥꯟꯅꯩ ꯎꯆꯥꯟꯁꯨ ꯐꯩ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯅ ꯗꯨꯛ ꯇꯧꯖꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯣꯛꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ ꯐꯔꯦꯅꯀꯣ ꯁꯤ ꯇꯧꯖꯕ ꯌꯥꯏ